PR thambaduna peace lakani haibagi expectation ko assumption madugi ma dream topududi adudi oithoktabani aduga ngasai government laraga peace lakani haibisu madusu akoina thajaba yade but government sidi people amal laibne na democratic country na government laitaba yade haiba gari maram gi tamakta government du lairoi tabno haibidu ngasai na hai khrene ko maram di constitutional breakdown tokre haibigi declaration nate MLA sing resign tokre haibigi nate MLA sing disqualified tokre majority absolute lobo ngamdre haibigi madugi breakdown tokre ga dissolve tokre ga PR thambagi adugi potu nate haiba MLA machine shuna leiri haiba adudi gari gi tamba government du leitabno haibane ado peace la kera la roidra community amana claim tokoni madugi tambakta gaur community apam ama gi tamakta demand thumde haina sum government se leite haina leiba tarade madudi democratic ta form of government da yamna soye haba adudi akhoi manipur se da masai na panbadu paningde community amana tribe amana control tawraga leiba mong da chakre haba go adura hojiki moidi tawge na tawkhre demand tawre tawera tawrera adu ada khangde manipur state ta leminari bijati puna magni state amada government amal leitaba yade government du leiraga people sing da phajana attachment tawraga ko government gi mathodu tohningi demand du di demand tawri budu di tamna government du ko wari saraga yana samba purapa yana raga pura yana samba purak ta taraga government lokhat phomthok budu thokani aduga condition du thamba yare government ga individual ama government ga group ama di manaba yana adu manara chakhradi government du hopeless valueless government ta khre haijari ba adu government ga peace la ta ba kuki gi dimala tobo pi de badu ga government leiba ga mari leina de akhoi khangde kojidi kuki gi demand pi gira ra kuki na demand tobra akhoi khangde aina akhoi khangde aise manipuri ama waina government ama waina haibne akhoi amadu di khangde adu di demand mayam gi tamak da keno UPO adu ata KNF haina mayam to tholaga su mayam thamli se government anatro hana de gi demand tawina wari sara government dum tawri di hoje kuki na separate nation ni gira ni ro government amana de dum wari saro ko aduna kuki na demand tawbaga tawdabaga government amal leibagi mathau mari leina de kuki na MLA na minister yaurera support ogera tawrera maduga government semba mari leina de madu mari lei hai khrade manipur se kuki ki lam oi khre kuki na pai khre ba ase hai ba go haiman loi ne thoya ba aduna muje ichana haibidi budo PR thamlaga extend tawraga chahi ahum thamlaga Jammu and Kashmir da thamlaga akhoi gi peace lakani haibudu de kari ground da lakadaba Jammu Kashmir ga kari gi Manipur da pandam chandam liba mi Kashmir de ek tongana article tongana thambiruga madu kaina abroad tawkhibugi to thokpani ne mi Jammu Kashmir de tongana India constitution da article kaino da yawbani ne ja rabi natro madu gi lebe potu da laijaba article gi thukai bi khibuk tamakta madu ira haudana khotana tawrapade gi center na madu gi potu tawrapane Manipur de Article 371C Hill Area Committee lere akhoi asonda ai schedule pi gra du tawnal atopa leitena kuki gi article tongana di leitena natro along leitaba group amaduna nasai separate administration demand tawe habi gi tamakta sum government sem dadana sumaina adugi manaba potu da thokani habata rade MLA mayam do ngasai na habido resign to bi khro habido adudi MLA oibegi arkha leite MLA sina lak seng tabane aduna hoji MLA ham phudo 49 duna pulla kanda kari gi tamak da government leitabano kari gi tamak da aduno haina lepla tabu kanda PR thamningai gi chaka leite government lak taningai gi lak pa ya de habigi lambi su leite aduna MLA sing do punsalo ada ngasi kuki na demand tauba adu ada tauba PR la hanba government le handa badudi public da taina gunu kuki da su taina gunu MLA 49 do MLA 59 do madu MLA gi mathau tawdaba MLA ko ge ek khangdaba MLA gi digi tawdaba gi PR se lakhi bani aina hase haibada go chawninga ge ba aduga madu khangdaba gi ngasi extend tawra lakhi bani adu madu khangdaba gi moi machine government do semba haita bani haba football field da changla ball sanaraga ball du sanaba haidaraga yengba mi da tainaba yabro ada maitei gi kaina poroma nasi khongda tainai haiba ma leibado Manipur da du tare aduga hana MLA 49 du 59 du pulap phaminaraga 8 tu phajana paro ko aduga phajana MLA ama oibegi duty du mathau tawbiu MLA ama ge maram du phajana khangbiu aduga wangango
अदो हजिक गवर्नमेंट हाई हजी सेंगे हाइबो कांदा अखोय प्रजा की दो खुद लेते एमएलए की खुद ले हाई हजी गवर्नमेंट सेम हालो हैरसो एमएलए की खुद ले अदो इरांग तो हमगे पीस डायलॉग तौगे हैरसो हजिक जिदी मोय रेस्पोंसिबल पर्सन ओइने मोय खुद ले अदो पीस लाकेरा लावेदरा पीस लेबगा लेतबगा कुकी ना याबगा यादबगा अदुगी सॉल्यूशन पीदबगा मणिपुर स्टेट ना गवर्नमेंट अमा चलाइबा गवर्नमेंट में थमगा मरी करिसु लेनादे हैबसे आई चौथोकना से प्लेटफॉर्म द चैलेंज तौगे सि यादे हाइदि कला एमएलए वेगरा हुएवर कला नो लाउ डिबेट तौसे करी मरी लेनगे ओजा कोई हजिक से हाइबा कोइना ngasi टॉपिक ओइना बुखचरिबा क्वेश्चन से कोई 2025 तगी हंगागा लाबा क्वेश्चन अमा खंगनी मसिगी मतंग दा टोंगान बा कोई मीडिया चैनल सिंग द इवन कोई चैनल से फाउदा टोंगान बा डिस्कशन मैम सु तौरगा लाखरबनी अदुबु टोंगान बा पैनलिस्ट सिंग सुम कोई ओइबा वाफम सिंग फोंगदोपा सु लाइक्रे कोई गवर्नमेंट से सेम याबगी पॉसिबिलिटीज लई बट अदुबु करम कान सेम गदोइनो हाबदी खंगबा ngam पोट अमा खक्ता लई अदुबु हौजिक नक्सला मतमदा फेब्रुवारी 13 दि कुइद्रे नक्सला मतमसे सो हौजिक फाउबदा गवर्नमेंट सेमक याबगी कोई क्लू से अमता लईदबा हाबे तारे कोई जनवरी की डेट 2 ददी दिल्ली दा गवर्नर यार कान गवर्नर अमदी कोई एमएचए गा कोई मीटिंग अमा खक्ति फंकी हरबा मीटिंग दुदी कोई मणिपुर के लईबा लॉ एंड ऑर्डर की सिचुएशन से की मतंग दा रिव्यू तोबा मीटिंग अमा खक्ने हाबगी वाफम से फोंग तो पले अदुबु मसिगी मतंग दा कोइना ओजादा लाक्चनिंग से गवर्नमेंट से पीआर लेंगा 1 year complete फाज कांदा कोई स्टेप कनी हाबगी आसा लेबी ब्रांच कमाई थमिनिंग ओजा जन जिकी लईबा मणिपुर की सिचुएशन पोजीशन हाइब तारे प्रॉब्लम पुनमक से लेंगाक अमा लेहनगे हाइबदा यामना थोदोकना लुबा नते लेबे याते लेहनबे याते हाइबगी फॉर्मूला रूल करिमत लेते सुम लेहलो हैना तुम लेहनदबनी मासे हाउबदिगी को अदा लेंगा अमा लेहनखरगे हाइरदी आई वाखंदा करिमत मादु लुबदी नते लेबे याबगी पोत अदुम ले मरमदी हजिक एमएलए से मसिंग फजन सुना लेबनी एमएलए मसिंग सुददना अखोगी पार्टी की क्राइसिस अचौब लेबा नत्रगा करिगुंबा अदुगुंबा प्रॉब्लम अमल ले हायरगा नत्रगा एमएलए सिंग डिस्क्वालीफाई तौखिदना अदु तौवे अदा तौवे हायबगी पोत खक्त नते मणिपुर दा कॉन्फ्लिक्ट अमा लाकपदगी कॉन्फ्लिक्ट तो लेखी हायबगी तमकता मादुगी तमकता ngsaigi कुकी एमएलए सिंग खरा सेना अखोय मादु सेम दा सोकल रोय अदुगा अखोय लेंगाक सेम पामदे हाइबगी मादुगी मोइगी तरिया डिमांड अमा लाकपदेगी लेंगाक से लेतबनी हाइना लवे अदो होजिकसु लेंगाक सेमगे हाइ कांदा सेमबा यारोय सेमबा यादे हाइबगी रूल लेते उ लेबदा हाइ हंजिकु तुम सेमबा याय अदुबु मसाइगी बीजेपी की लेंगाक नांगाक से करी मरम की सेमदबनो करी पॉलिसी लेबनो करी एजेंडा लेबनो हाइबदो अखोइना हाइनिंगदरे अदुगा अखोइ करी खलिबनो हाइबदो अखोइ बीजेपी पार्टी मक्ता यावरगा चतप नतबने अदुदि अखोइ खंगदरे को अदुबो आइदा सुम येंगबा कांदा कुकी सिंग एमएलए सिंगना सेमबा यारोय यागनी अखोइ यावगनी यावरोय हाइबदा लेंगाक सेमदे हाइबा तारदी मणिपुर से कुकीना अदुम ओवरऑल रूल तौरगा लेरे हाइबसे हाइमन लो हैन थोय अदुगा बीजेपी पार्टी हाइबसे सुम कुकी की मखादा लेखरबरा हाइबगी क्वेश्चन अचाउबस दुम अखोइददि लेतब नते अहुम सुबदा ngасai पोलेला होकिपना हाइरिबदो मदु अदु तवे अदा त सिंस मादी एमएलए अमनी मा रिवोल्यूशनरी नते मा पॉलिटिक सोशल अतोप की लीडर सुनते सेसोगी रिवोल्यूशनरी सिंगना डिमांड तौबा हाइबदुना अमनी बट पोलेलाना एमएलए अमा ओइरगा मसी हाइब ngamba हाइबसे ngасai मणिपुर की लीडर सिंगी लरिबा एमएलए सिंगी मगुन नत्रगा बीजेपी की मगुन दु खंगलकांदा हाइरपरा हाइना इदि लवे अदरवाइज मा बीजेपी की एमएलए अमा ओइना पार्टी की वर्कर अमा ओइना नत्रगा एमएलए अमा ओइना माना सुमाइना यामना ओपनली यामना करियासरा ब्रॉडली को यामना थोना लेना हाइब ngambasidi मोइना तौनिंग तौबा ngang खुतिंग ngang मणिपुर की बीजेपी प्रदेश ना कमिटी ना करीमत मोइ मथकता एक्शन लखपसु लेते एक्सप्लेनेशन कॉल तौबसु लेते नोटिफिकेशन पीबल लेते अदना
madugi tamak ta ma ngang ba hai bani hai ne idi lowe otherwise ma MLA ma woina di asikumba ngang ba ya da bagi rule su leram gani aduga party gi manung du su leram gani party hai se akhoi gi constitution na loin leba party ne haba aduna madu BJP na dom reply people oisunu adu aina sum yengbada hojik lengak sem daba aduga polela hoki khoina dom ngang ba tawning tawba sidi MLA BJP gi party manung da manipur gi hiji leiri ba BJP gi leader sing khra se yamna sonman ba kumna ui yamna sonba gi go moi adom ai gi wakhan da chahi ani tangkhai se da government to na government ni state to na state ni people to na people ni public to na public ne do party amo oina di ai di moi karimat thabak tawdabra action lokhatabra lawdabra haina ai di lowe ana hojik lengak lakatabra manipur da anoba lenga lalaktra haibase lubo ponnate ichan aina haise lahan ge heraga dum lahan ba yai lahan loi harade lahan dre ko adubu hoje akhoina pawlo bo khopa taba da di tangkun matung da di soidana semlaga da mare semga daure haibegi potu adum tai adubu madu asengba oina semgadara semlera da haibadi kanana so khoi haibadi ngamdre adu semlani haibagi pawdi akhoi adumaina khale maramdi karingba semge haradi akhoi ge February ge 13 mamang da sendabadi sya yaroi madu sendaba kanda February 13 yawba kanda de dissolve to panatana pambe atopa leite rule ki ki matungina ko aduna madui matung da mamang da sendaba yadabnena madu semningai honarak pani haina law adu honarak po weresu political haibase party haibase manung da rest tawna banena amana ai waigini ama waigini haibadu da yana da bataradi semangam da bo posu thorakani mana waida muhuti aweresu no haibase political manipur gi political scenario da kaino se da yamna thokale ko asigi train se adum thokale adana hoji lenga amalakadra haibase hana su lakpa yarabani adu hojik su lakye heradi adum January manung se da akhoi adum lakpa yarabani hojikti aina lakchaning ba wafamdi ichan kari ki tamak da government sem da buno kari ki tamak da la loi da buno adu hoje polela namu haure government ama sem ba kanda kuki na yaradi sem gani kuki na yadradi semoy kuki na yaradi chief minister mi adu oigani kuki na yadradi chief minister du oiroi kuki na support to ya semba yawgni hardi government lakani government kuki na yade haradi tum pr thamkhigni haiba taradi center do center do kuki na adum lei khrabra kuki gi khut lei rabra haiba se akhoi projati question tawninge ba aduga manipur se oida makse lei ba jati khuti makse laimina maite pangal leiri naga leiri mayam leiri sidi maite du to maite se mi yamla so ngasa unity leitaba MLA hamfu leiraso madu punba haitabadegi adu ada taw haraso naga sing leiri ko mayam sigi mathakta sum cooking na loina makse overall se rule tawrabra haibagi question a chobule maramdi government ama semba haibase political party ama leiba haisidi ichan akhoi ki tribe ta community the base tawde haijari ba sidi community ki tamak ta nati habago aduna BJP da kuki yaugera yaurera naga yaugera yaurera maite pangal yaurera mathau ta de haba ko congress jo dumangai sidi political party amane ko adubu hojiki sidi BJP jina hojik kuki MLA sina support tawdradi government semla roe hairadi BJP ki party se kuki ki oikhrabu kumna so tum lawbu yare akhoi de hairani abuko sidi BJP ki kaino sidi kuki ki party oirabra adu adi no hoina kuki ade haraga sonda de BJP sokali se karino haibu ki questions so akhoi de thorakani abuko akhoi de in general danga na boane aduna ai wakhanda de adu question le aduna waiter assemble political party achumba adu ki ada ki oiba taradi waiter kuki MLA na support tawgera tawrera yaugera mathau tade koi hana jo hanjeng haibudo mathau tade seda koi gi state ki oina koi gi government ma semba kada MLA kari ba masing do hoje kuki lothok raso MLA masing suna leiri aduga masidi NPF
alliance story MPP should dum yauri Canada da United should dum yauri adu the machine shuina adu the government dum phajana semlaga run tawlaga people ge attachment tawlaga kamai tawsira haibadu madurom da chathabana phai aduna government sidi semba yarabani adubu semba yade haiba region to the BJP party ne pigadabani ai khoina hangjari sigi platform gi through the go government semba yadabagi lakpa yadaba yade hairade madugi maram do chap chana khoi da piro ko ai this platform through the hangjaninge ani subada hojiki akhoi ki garingba semde hairase semde hairade handakti extend tobadi yaroi aduga toge hana khali taradi hore khangde India se hojik paliba se rule law act su chapukum chatabukum na tobne na Sumali extend tawraga MLA sing si tolop dum chahalaga ko adum leiba taradi adudi suka kana da bopot ni MLA sing su hoji government sem ge hardi semo da bordi hoji ki pipom da dum lei taradi lena resign topi gro id ko lena resign topi gro hoji ki pipom si da tawba taradi public ki tabak ti soy MLA sing di kanai moi de facility everything phangai tolop chari MLA ne haina dum leiri adubu khomkhut pulaga akhoi bucket da thamba kumna ko drum da thamba kumna thamjalaga wa gang handare leng handare akhoi hairaga akhoi di adugi hojik PR thambane na adu upai leite haigani adu sonda MLA gi tha gi thaudi lauraga dum chali quarter da leiri ising fir phangli wa everything allowance phangli aduga tolop chari aduga MLA local MLA form phawada adum moina phangli tawri aduga sonda na Lepak ki khangde, praja ki khangde, people ki, public ki, grievances ki, issue ki, justice ki, wadu MLA singi mathauni tawo ngamo salo hai kandade, akhoi ngangba yade, sappa yade, tawba yade, heta haiba go. Aduna, akhoi da yamna controversial laikre. Aduna, aina khanbindi MLA singsu khra ikaibidi khangbiyo. Hada government semba ngamda tarade, masa na resign tawbi kro. Aduga, madu kari lakpura ibid nauna akhoi amma tawrase. Semba yai haride punsalaga, hayanchimak sembi kro. Akhoi di Shemo noina noai jaro government pairo lebak sengkolo public singda seba phajana taro noina oi riba MLA oi bedu akhoi su support tawjage haibani madu da akhoi na yaning da kalak chabagi ka kaimata leijade ko ada sigi tamne na phajana mapung phana tawro kala gumba MLA de mapung si da kara oi da MLA su yauribni na hadagi MLA tamsi da phajana noai MLA du mo habiyo sula suka kara da mi yauri ko mathangda dum generation generation lawi da MLA yauribni na adum MLA Kangkung kaya yauri ana tha taru khak taw re su tha tara khak taw su noi na MLA gi kaino do ka to habla ko le haninge maramdi MLA su ka karoi da ba mapunsi da yaure yabudu ma na hona jabani ai oiradi aidi nahan hukum na aidi MLA resign tawrongani hojiki phifam si da ai na MLA oina leiramba ai nahan resign tawkhre sidi MLA oibegi career tha lege ko chan aduna akhoi se ona taina bodo hainaraga kuki da dum blend tawe adudi manipur sarkar se manipur gi kaino se kuki na pankhrabu kum oirene kuki yauraga MLA form government tawgani haiba kuki yaudra di tawre haiba hojik government senga dam se kari party no BJP party na tro adudi BJP su kuki ki party oiradi to piro akhoi yauroi ge abako somna kuki da yade adu tawde separate session tali da akhoi gi kari aba corruption war on drug terrorist ko adu narco terrorist ka haina lauraga moina manipur control tawraga leiraga madugi party da khoina mo support tawra leirade akhoi sibo kadai da chalu da bono aduga aina haining mede BJP cd cookie gi sunate adu gi sunate cookie gi makha da laite arade chapchala action lokhat piyo chapchala action lokhat piyo moigi MLA na cookie gi BJP MLA khrana haining ba tawba ngang ba chansaning ba mayam ngange sondana audahana akhoi michan changbo wa nate justice akhoi former chief minister na audio gi clip ama viral chale hai kanda de cookie gi humena pukhalaga supreme court ko ina tawri ko sondana polela na so ngangbo mayam do bo akhoi ta da khang aduna maduna gadai da thamgada ba aduna potu sum justice later ba balance da ba kumnu we idea se kumse yaningde aduna BJP se cookie gi party ni hairade adum declare phajana tawbiyo aduga manipur se cookie gi khut lekhra de phajana adum declare tawbikro aduga ngasai gi naga singsu MLA singsu adum mi
yes man tawraga amana haibada adum maduda illaga follower oina ko best follower oina good student oina chapi gunu nagagi fajana stand ama tawbiro manipugi oina manipugi interest fajana stand tawbiro moi haisi kumai su kuki de kibegira mai te de kibegira khangda sigi janja de yaro de yawni to akhoni lebak ni ai MLA ni ai MLA ma thau taw do be ade ai sigi sem oi do be ade ai mantri oi do be ade hena silona adu MLA nagagi MLA mapal leisine united oiraga claim tawrone akhoi chief minister oirani akhoi de piro haina semona ko adu sunate BJP de sunna gagi MLA dum yawri ko amada su yawri adu gan NPF ka alliance tawri adu hoje ji MLA naga MLA masing su mapal leiri adu mapal si dum hairaga ising da tawraga adu chatpo kumna go karimata maman value leitabaga na nusi silaga hairaga chatpo mongda chaliye ba adudi maitena haibudu inge haina ngairibra natraga kuki na haibudu inge haina ngairibra naga iso ma tothona hoji pole landing si khata du tobudu su ngasi ma na haira sidi alobo government phone to wai se akhoi da time bomb ma leirade adung ba condition leitrade haire mamanganda na akhoi di so yawro haire akhoi di supply administration natrade akhoi di yaro haire mayam adu aduna akhoi gi man India da ko kwai de super power MLA se Manipur Churachandpur ki district lai re ham loina se atopa MLA mayam se di power lai tabu kum na koi khre ba ichan ko aduna hoji government se anoba lengak sem lakat dore ha ba se phaki oina tawbi gnu ha mamang de gi lakani ha adu handak di matam du loi ra bane na loi ka dor bane na soidna di lakat ba di male he nei di lawai kari gum ba si da lengak se sebang ngam dara ba adudi mapun sida MLA dum oiranu yam ikaye go maram di MLA toklusu maram chana ma da gaino da stand tawraga to haninge go adubu kuki singna support taw da budiki government sembang ngam da na MLA kunthra taret leraga kunthra ni thoi leraga adu leraga sembang ngam da to khe haira dudi yam kamaina lambi da chakka dori buno ko akhoi di madu khalu ba kan da noaite aduna aina sum khan ba da di public ki policy su center su uwe aduna lengak ama thamle hairaga phajana ninthina peace lakpa laktaba aduna kuki na yaba yada baduna tongan ama thamlaga chap chaba lenga gi tophon thokpa thabak to panthokpa do akhoi de adu oina pamjai aduga government haibasi for the people haibani by the people go aduga of the people haibani na madu government ama leiba kanda people mayam gi right se akhoi madu attachment se leiraga lebak se sembang ngame haiba ado hojik maramdi mase haira kan pia do maramdi government du ya de na pia thamjale pia thamlasu hojik phoboda karimata kaino du pura pangamde free movement ngamde anything changes to bangamde ado erade madu kariya thalege sini habako hoina haijaning with aduna hada government se lakata bade aigi wakhanda di male karimba lakta ba tarade madu da dum dissolve to thokraga ko MLA sing se adum leihanda bida thamgrabana phagani haibase aduga aina parjada nasi platform de hangjabadi karing ki tamak nasi phobada MLA machine suna leina MLA di resign tawbo yaudri dissolve tawbo su leitri disqualify tawbo su yaudri adu kari ki tamak lenga sembang ngamdarabano haibase aina praja mayam da hangli adu kharana haigani kuki singna yaw da begini ha adu di Manipur se kuki ki makhada leirabra BJP ki party se kuki ki party ki oirab kuki ki oirabra haibase aina ngasi ki platform se da hangjabane asommaina round da thamjage okay ozana yam phajana thambikre khoi lenga se lehen ge hai taraga di khoi ngasi heng sida dumak lehen ba yai adu bol lehen ju basim basin manung da kari agenda laibano habitu so khoi leaders ina phone dok puda so khoi ge center na habitare center na semba matamda khogi mkhoi su dum yai habagi pot am khaksu lai but adubu mamang dasu lengak semba gi matang sa khoi khana ki ba matamda khogi leader crisis lai bagi pot so dumak lai ki bani masina mu karam tawodor bun habagi question chune hojik lai bisa ai mathang da khoi gi January gi that 13 sida khoi gi UPF amadi KNO na mkhoi gi kuki gi lai ba CSO amadi legislature sing
ki apunba mifam amakak kauki ba betare masida khogi popular government sem basta yawba yawdaba gi matang da khana ba or makoi gi site gi phongdorok pa se khogi ngasi faw da majority oina lariba maitei singsina makoi gi cookie sing gi rights sing sem malak paduna maram ora kana makoi gi tongan ba separate administration amakak demand torok pani habagi statement amakak su yam kana phongdoi masida laksaning gi se khogi akoi gi lariba valley gi lariba khoi gi maitei leaders sing gi marak ta gi phongdok ki bada khoi gi hausi gi lariba situation sida habetare koi violence ki ji wakhal thado kan da ing tapna laiminaba khakna tana santi purokna bagi lambi leiti hai but adubu ing tapna leigadori base karama maong da leigadori banov ki national highway chatpa yadre bani karamba makhal ing tapna leigadori bani have questions sum yam nasu doma khangnar ga sulai bani kogi January 5 ta kogi site on the bomb kapsalaki ba pukhai gi bagi mi ani soki bagi paw phopo leiri bani kauchuk to nomai kapsalaki bagi sulai bani masi mayam se kogi last hour da sigum base tawr ibasina koi PR lenga se muk sangtor kadori bra PR lenga sangtor pa have se da kogi yamna disadvantage oigadori basidi koi party gi oigadori bani aja kamai thamini jan chiki hainari bakumna hantak se BJP se absolute majority leibane ko adu leiraga government se sembang ngamdaraba adu de dum manipur da ai BJP se adum ngasai ge thambal se manamsu namlaroi saksu salaroi adum matam khara de adum pomlaga ICU da akhoi anaba thamdana hingadra hingloi da thambagumna dum lehaurani sena sum haibada go aduga khoi manipur gi any governor haibse akhoi constitution gi karjani adu manipur da lakpa governor mayam se politics tawe adu manipur gi hoji politics governor sena ID politics to honingde ma politics ki game da field da changlaga tawbugumna hoji khara tawbugumna uwe de माना politics से सानरगा अदम extend तौनिंग अमा तौनिंग अदु तौरेगा अदु तौ people the testament लेना तौरदी मासिसु अंगकपा अखोई unexpected things अमदी लाकनी मरमदी मणिपुर की valley द लेबा communities मरो इन मैतै सिंगी इहाव मयाम सुसु अखोई खंगे को मोय करी 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 ओइरसु तंपाक मोइसु मोइगी हायें मोब की इमोशनल की मयाम थोरखिगनी को मादो थोरप कांदा हाइरिबा पुनमक्तो अदम ओना तैनाबद थोरकनी ngam manaham naksu manipur state lotho haibegi tamakta airport larag airport ki kangla phose helicopter tonge haje hoji manipur ki governor masina first world record ne ba kilometer manga da taruk ta ko akhoi lakpa ya da ahumari da helicopter na tonge hai sije aduna aina khaijaning badi hoji manipur ki governor se politics tawning de adu mana tawri ba khasa se akhoi ne ubada politics khara yaw khre adu ama ani subada ngasai channa haibiri bodo akhoi ki cookie singna hojik demand tawriba punamak se changsalubrana tawkhrabne iran thokhrabne na moide mase tum lauraga hairaga demand tawraga leikani adu akhoina khangani PR thamlasu maram chada ilaina peace la sula lawe PR thamene peace la kani haibu thajaronu yes aduna gami hai khrana PR thambagi peace la ni ngai gi tamak PR thambani hai aduga hana peace ni hai PR se hojeki chahi ahum mari thamjalasu hore people singi understanding connection yanaba ma leitradi cookie ki demand ama maite ki demand ama atopo dahaina lairadi chahi ani hum thamlasu peace sula lawe ichan adana peace haibisidi PR the government the leite but kasai ki initiative loba haiba central government role phajana loba neutrality leiba justice maintain toba achung aran black and white phajana control justice tobodo madu the peace to lakadabani adum PR thambani center na ni aina tawraga hojik peace ni aina amagi mi chanchanglaga yagadro hojik cookie na ju moidi separate administration natradi swa yaro haibise phong na phong khre ko adugi chahi ani tangkhai surak pa natro hairiba hojik PR se 11 12 10 months sure ko adu phobo da hojik kaino tawdri sidi ko adu oiradi masai PR thambaduna peace lakani haiba ke expectation ko assumption madugi ma dream topudi adudi oithok tabani aduga ngasai government laraga peace lakani haibisu madusu akhoina thajaba yade but government city people amal laibne na democratic country government laitaba sha yade haiba kari maram gi tamakta government du lairoi da bano haibidu ngasai na hai khre ne ko maram di constitutional breakdown tawkhre haibi gi declaration nate MLA sing resign tawkhre haibi gi nate
MLA sing disqualified tawkhre majority absolute lobang amdre haibagi madugi breakdown tawkhre dissolve tawkhre PR thambagi adugi potu nate haiba MLA machine shuna leiri haiba adudi gari ki tamba government du leitabno haibane ado peace la kera la roidra community amana claim tawbani madu itamakta gaur community apam ama gi tamakta demand thumde haina sum government se leite haina leiba taradi madu di democratic ta form of government da yamna soye haba adudi akhoi manipur se da masai na panbadu paningde community amana tribe amana control tawraga leiba mong da chakre haba go adula jeki moidi tawge na tawkhre demand tawre tawera tawrera adu ada khangde manipur state ta leminari bijati puna magni state amada government amal leitaba yade government du leiraga people sing da phajana attachment tawraga ko government gi mathaudu tohningi demand du di demand tawri bu di tamna government du ko wari saraga yana samba purapa yanaraga pure yana samba purak ta taraga government lokhat phomthok bu thokani aduga condition du thamba yare government ga individual ama government ga group ama di manaba yana adu manara chakradi government du hopeless valueless government ta khre haijari ba adu government ga peace lak ta ba kuki gi dimala tobo pi de ba du ga government leiba ga mari leina de akhoi khangde koji kuki gi demand pi gira ra kuki na demand tobra akhoi khangde aina akhoi khangde ai je manipuri ama waina government ama waina haibni akhoi madu di khangde adu di demand mayam gi tamak da keno UPO adu ada KNF haina mayam taw tholaga su mayam thamli bisi government na natro hana de gi demand tawina wari sara government dum tawri di hoje kuki na separate nation ni gira ni ro government amana ga dum wari saro ko aduna kuki na demand tawbaga tawdabaga government amal leibagi mathau mari leina de kuki na MLA na minister yaurera support togera tawrera maduga government semba mari leina de madu mari le hai khrade manipur se kuki ki lam oi khre kuki na pai khre ba ase hai ba go hai man loi ne thoe ba aduna muje ichana hai bi di budo PR thamlaga extend tawraga chahi ahum thamlaga Jammu and Kashmir da thamlaga akhoi gi peace lakani hai bu di kari ground lakada ba Jammu Kashmir ga kari gi Manipur da pandam chandam liba mi Kashmir de ek tongana article tongana thambiruga madu kaina abroad tawkhibugi to thokpani ne mi Jammu Kashmir di tongana India constitution da article kaino da yawbani ne ja rabi natro madu gi lebe potu da laijaba article gi thukai bi khibuk tamakta madu ira haudana khotana tawrapade gi center na madu gi potu tawrapane Manipur de Article 371C Hill Area Committee lere akhoi asonda ai schedule pi gra du tawnal atopa leitena kuki gi article tongana di leitena natro along leitaba group amaduna nasai separate administration demand tawe habi gi tamakta sum government sem da na sumaina adugi manaba potu da thokani habi tarade MLA mayam do ngasai na habi do resign to bi khro habi do adudi MLA oibegi artha leite MLA sina lak sing tabane aduna hoji MLA ham phudo 49 duna pulla kanda kari gi tamak da government leitabano kari gi tamak da aduno haina lebla ka tobu kanda PR thamningai gi chaka leite government lak ta ningai gi lak pa ya de habi gi lambi su leite aduna MLA sing do punsalo ada ngasi kuki na demand tauba adu ada tauba PR la hanba government le handa badudi public da taina gunu kuki da su taina gunu MLA 49 do MLA 59 do madu MLA gi mathau tawdaba MLA do ge ek khangdaba MLA gi digi tawdaba gi PR se lakhi bani aina ha se hai bada go chawninga ge ba aduga madu khangdaba gi ngasi extend tawra lakhi bani adu madu khangdaba gi moi machine government do semba haita bani haba football field da changla ball sanaraga ball du sanaba haidaraga yengba mi da tainaba yabro ada maite gi kaina poroma nasi khongda taina haiba ma leibado Manipur da du tare aduga hana MLA 49 du 59 du pulap phaminaraga ek tu phajana paro ko aduga phajana MLA ma oibegi didi du mathau tawbiyo MLA ma ge maram du phajana khangbiyo aduga wangango adu hojik government hai haji senge haiba kanda akhoi praja gi de khutta leite MLA gi khutta le hayanji government sem halo herasu MLA gi khutta le aduga irang su to honge peace dialogue tawge herasu hoje jidi moi responsible person oine moi khutta le adu peace la kera la wedra
peace labor later baga cookie na yabaga yadabaga adugi solution piga pidabaga Manipur state na government ama charai ba government ma thamaga mari kaisu leina de have say I thought hong na simply from the challenge toge si ya de have kana MLA wegara whoever kana no lao debate tause debate tause kari mari leina ge kari mari leina aduna adu mari leina adu tone have de cookie the chaholiba cookie the pangal piriba cookie the thola hapchaliba cookie the hena promote tause kana MLA sing hai na khudin bi thingani ko adu na sa hai MLA oi ba hai di to wa du ne ai oi ram ta hada ki sida akhoi MLA oi ram ba ai last year na han na de ki akhoi di resign toram gani maram di khomkhut pulaga thamdi kre adu ji MLA na hai de kari ki tama na hamsu pia thamba no hai na han hek thamba da chief minister lo thokre resign to khe kan ama hapuna oi bo kari ki hapte adu haptra ge su kai no ma to na adu su ngamde adu ka nasa irang leina kari ki chief minister singene ne tori ba adu su sinbe ade hare ko phajana le pona adu thamgre adu di tha hom du da mu government semona after 1 month semona suspended animation ne adu di mu semona to moi de adu ki semna ma cha tu di moi de le voice di le adu prime minister delhi da chalaga adu ki di sanadra hainadra ga public adum taisal lai ba du di ko aina hai ri sine handa government seme phare kari ba sendre extend tawe Jammu Kashmir da gi gumna thokni lakne na khara kwa da hairi kari ki tama Jammu Kashmir ga eja pandam tawri bano adung bo du di tawbi gno adu taw ta ra ding sai hai bido Manipur da thokhaning da thodo ama thorakni ma da thokpa ka da ne officer singkhak da sogloi go aina hai bise yes officer singkhak da sogloi India khak da mai chakloi akhoi manung gi maseng da so mai chada ko thorakni adana madu kuno makto ai responsible lobo ngamde adugi leader nati hairade hojik tigi resign tawbiyo okay ko aduga madu tawbiyo aduna cookie the blame tawraga cookie yauraga government semgani peace laradi government legani peace laro adu haina me akhoi innocent people publishing the madu the game sanaraga leader we bigno have say I di hainingi okay yam present bikero sana khogi प्रजा सिंगिदी खोगी लेरिबा प्रजा सिंगी राइट तो पीरा कांदा खोगी लीडर से खलखि बनिना प्रजा सिंगिदी लीडर अमखक तुदा खोगी लीडर सिंग जुदा खोई प्रेशर पीबसिन नतना प्रजा सिंगिदी करिगुंबा खोगी मखोगी करिगुंबा पंगल अमता लेतबनी अदुबो लीडर सिंग जुना खोगी लफम थोकपा मखोगी रेस्पोंसिबिलिटी दो लरक तबदुना ngasi प्रजा सिंग ना वाबने हा वाफम दने